Manipur Technical University regular Vice Chancellor Leitabana Maram Oiraga University asigi Chaukat Taurangda Tinthahanbata Natana Mahiroi Singi career Mang Bayana Lady Haina PH Haris Sarma Kauba Mahiroi Amana Fongdorakle Imphal West Kitakel the Laiba University asida Pangthokiba Paugimi Famamada Harisna Makha Taraduna Chahi Ani Hen University asigi regular VC Lairaktre Maramasina University asidagi pass out Taukiba Mahiroi Singna MTech Tamnaba Amade Atai Thabak Taubada Mathautaba Provisional Certificate Pithok Pangamdre Masigaloinana VC Laitabana Maram Oiraga NASC Assessment Taudabadagi University asigi Mahiroi Singna Fangliba Ishan Uday Scholarship Su Kaktat Kibayana Laire, Maramaduna Tha Asigi Kuntra Faugi Manunda, University asigi regular VC Amathabi Raktabataragade, Akan Bakong Jang Sing Jang Silagani Haina, Jackson Watham Lakle. MTU gini hai bada regular bisi lai tabana maram oiraga thatra mayam gi chawkha tarana chingba mayam ama sotha dona laire si tana MTech emission tawda ba provisional certificate loba lakwa satra pass out satra mayam ama su provisional certificate lodana hankre amadi mapan lamda tamgada ba satra mayam ama su provisional certificate pi dona maram oiraga emission tawba yadadana panduna laire sina maram oiraga athubu matamda hangduna laiba bisi gi phama si thabirakna ba lainga ki maikaida pawja si pijari aduga khoi tabi daba tarabadi de 30 manong mukta hariba kano se tabi the Bata, the Chigana, Kanum Kunjang Shankala Kanihana, the Itona Policy Pijay.